ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯕ ꯗ꯭ꯔꯥꯒꯣꯟ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯇꯤꯌꯥꯗ ꯑꯁꯨꯝ ꯄꯥꯏꯔꯛꯄꯗ ꯌꯥꯝꯅ ꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯖꯅ ꯄꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯗ꯭ꯔꯥꯒꯣꯟ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯃꯁꯥꯁꯤꯡ ꯑꯗꯨꯗ ꯅꯣꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯗ꯭ꯔꯥꯒꯣꯟ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯊꯥꯡ ꯈꯥꯛꯄ ꯂꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯥꯗ ꯌꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯌꯥꯗꯒꯤ ꯃꯩ ꯐꯥꯎꯕ ꯀꯥꯝꯕ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯑꯁꯨꯝ ꯀꯟꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯗ꯭ꯔꯥꯒꯣꯟ ꯂꯥꯕ ꯑꯗꯨ ꯗ꯭ꯔꯥꯒꯣꯟ ꯑꯃꯣꯝꯒꯤ ꯃꯅꯥꯛꯇꯒꯤ ꯄꯥꯏꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯗ꯭ꯔꯥꯒꯣꯟ ꯑꯃꯣꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯗ꯭ꯔꯥꯒꯣꯟ ꯂꯥꯕ ꯑꯗꯨꯕꯨ ꯊꯤꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯁꯨ ꯅꯣꯡꯅ ꯆꯣꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯖꯅ ꯄꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯅ ꯗ꯭ꯔꯥꯒꯣꯟ ꯑꯃꯣꯝ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯗ꯭ꯔꯥꯒꯣꯟ ꯂꯥꯕ ꯑꯗꯨ ꯑꯁꯨꯝ ꯃꯀꯣꯛ ꯉꯥꯎꯗꯨꯅ ꯄꯥꯏꯊꯔꯛꯄꯗ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜꯒꯤ ꯃꯇꯣꯟꯗ ꯂꯩꯕ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯩꯅ ꯂꯩꯔꯤꯁꯤꯕꯣ ꯃꯐꯝ ꯀꯗꯥꯏꯗꯅꯣ? ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯂꯤꯕ ꯁꯥ ꯑꯗꯨ ꯂꯝꯍꯨꯏ ꯇꯪꯈꯥꯏ ꯑꯗꯨꯒ ꯅꯣꯡꯁꯥ ꯇꯪꯈꯥꯏꯗꯧꯅ ꯇꯧꯕ ꯁꯥ ꯃꯈꯜ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯁꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯅꯣꯡꯊꯥꯡꯒꯤ ꯅꯤꯡꯊꯧꯅꯤ꯫ ꯌꯥ! ꯑꯗꯨꯒ ꯅꯪꯅ ꯃꯩ ꯀꯥꯝꯕ ꯗ꯭ꯔꯥꯒꯣꯟ ꯃꯆꯥ! ꯍꯥ 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 ꯍꯥ! ꯑꯁꯨꯝꯅ ꯂꯝꯍꯨꯏ ꯇꯪꯈꯥꯏ ꯅꯣꯡꯁꯥ ꯇꯪꯈꯥꯏ ꯑꯣꯏꯕ ꯁꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯗ꯭ꯔꯥꯒꯣꯟ ꯂꯥꯕ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯛꯄ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯄꯥꯏꯗꯨꯅ ꯆꯠꯈꯤꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥ ꯇꯪꯈꯥꯏ ꯑꯗꯨꯅ ꯑꯇꯤꯌꯥꯗꯒꯤ ꯅꯣꯡꯊꯥꯡꯒꯤ ꯁꯥꯐꯨ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯗ꯭ꯔꯥꯒꯣꯟ ꯂꯥꯕ ꯑꯗꯨꯒꯤ ꯃꯁꯥꯗ ꯌꯩꯊꯔꯛꯂꯝꯃꯤ꯫ ꯅꯪꯅ ꯀꯝꯗꯧꯅ ꯅꯌꯥꯗꯒꯤ ꯃꯩ ꯀꯥꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯅ ꯅꯪꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯣꯏ꯫ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯌꯨ! ꯅꯠꯇꯦ, ꯑꯩ ꯃꯩ ꯀꯥꯝꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯐꯔꯦ, ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯣꯡꯅ ꯅꯁꯥꯗꯨꯗ ꯄꯨꯝꯆꯣꯠ ꯆꯣꯠꯍꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯒꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯗ꯭ꯔꯥꯒꯣꯟ ꯂꯥꯕ ꯑꯗꯨ ꯁꯥ ꯇꯪꯈꯥꯏ ꯑꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗ꯭ꯔꯥꯒꯣꯟ ꯑꯃꯣꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯗ꯭ꯔꯥꯒꯣꯟ ꯂꯥꯕ ꯑꯗꯨꯕꯨ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯊꯤꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯥꯑꯣꯡꯒꯤ ꯃꯀꯣꯟꯗ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯁꯥꯃꯨꯁꯤꯡꯅ ꯂꯩꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯊꯤꯔꯝꯃꯤ꯫ ꯃꯗꯨꯇ ꯅꯠꯇꯅ ꯊꯦꯕꯒꯤ ꯃꯀꯣꯟꯗ ꯐꯥꯎꯕ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯀꯩꯗꯁꯨ ꯊꯤꯕ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯗ꯭ꯔꯥꯒꯣꯟ ꯑꯃꯣꯝ ꯑꯗꯨꯅ ꯊꯋꯥꯏ ꯋꯥꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯁꯒꯣꯜ ꯑꯃꯅ ꯎꯔꯗꯨꯅ ꯗ꯭ꯔꯥꯒꯣꯟ ꯑꯃꯣꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯁꯤꯕꯣ? ꯀꯔꯤꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛꯇꯣ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯊꯤꯒꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯅꯣꯡꯁꯨ ꯑꯃꯨꯛ ꯇꯥꯔꯛꯀꯗꯧꯔꯦ꯫ ꯑꯩꯒꯤ ꯏꯁꯥ ꯑꯅꯤ ꯑꯁꯦ ꯁꯣꯛꯄꯅ ꯄꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯣꯡ ꯑꯗꯨꯗ ꯍꯥꯏꯕꯅ ꯐꯠꯇ꯭ꯔꯥ? ꯃꯍꯥꯛꯅꯗꯤ ꯐꯪꯕ ꯌꯥꯏ꯫ ꯊꯥꯒꯠꯆꯔꯤ ꯏꯇꯥ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯑꯩ ꯑꯃꯨꯛꯇ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯉꯥꯏꯈꯣ, ꯃꯁꯤꯒꯤ ꯐꯤ ꯑꯁꯤꯅ ꯅꯁꯥꯗꯣ ꯅꯣꯡ ꯇꯨꯝꯅꯅꯕ ꯀꯨꯞꯁꯤꯟꯈꯣ꯫ ꯃꯗꯨꯗꯒꯤꯗꯤ ꯗ꯭ꯔꯥꯒꯣꯟ ꯑꯃꯣꯝ ꯑꯗꯨꯅ ꯐꯤ ꯑꯗꯨꯕꯨ ꯂꯧꯔꯒ ꯎꯃꯪ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯗ꯭ꯔꯥꯒꯣꯟ ꯑꯃꯣꯝ ꯑꯗꯨꯅ ꯌꯣꯡꯒꯤ ꯃꯅꯥꯛꯇ ꯌꯧꯔꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯍꯣꯏ, ꯑꯩ ꯏꯃꯥꯅ ꯑꯇꯤꯌꯥꯗ ꯃꯀꯣꯛ ꯎꯔꯨ ꯎꯔꯨ ꯎꯪꯂꯒ ꯄꯥꯏꯈꯤꯕꯗ ꯎꯏ꯫ ꯃꯁꯤꯁꯦ ꯃꯉꯣꯟꯗꯒꯤ ꯇꯥꯍꯧꯕꯅꯤ꯫ ꯑꯁꯣꯝꯒꯤ ꯎꯆꯥꯟ ꯄꯥꯝꯕꯤ ꯃꯔꯛ ꯑꯁꯣꯝꯗ ꯇꯥꯁꯤꯟꯈꯤꯕꯅꯤ꯫
Madudagidi dragon amom aduna yamna thuna hairiba mafam adomda paikhirami. Matam aduda nongsu hangdorakhirami. Mafam aduda yaurabada dragon amom mahaki nungsiba adubu leibra haiduna yenglammi. Adubu kanasu leiba uramde. Matam aduda khanghoudana theba amakhak chongduna dragon amom adugi manakta changlaklammi. Ho theba nahak mangra machudongna tawba dragon amaga ubra. Hoi uyi asomgi phattaba mafam asomda paisinkhibane. Theba adugi wadu tarabada dragon amom adu mafam adomda paige haiduna tawbaga ikhang khanghoudana atiyada nongna pumam mamsilaklammi. Kariguma nahakna nongse asum tarakani khalabadi san laba adu thiyu. Thebagi wadu tarabada dragon amom aduna amotpa mafamda leiba san laba adugi manakta laklammi. San laba aduna ukhada nong thupladuna leirambaduda dragon amom aduna thengnarammi. San laba ai napu machudongna tawba dragon adu thirakpani. Nahak mafam aswaidaga leiba urambra? Mafam aswaidadi thengnade. Ado asomgi awangba sing asomdaga leiramdauga mali. Ado naha khara cheksilu mafamduda sathiba sa ama leibani. Sathiba haiba? Oi mahak to nong amadi nong thangi ningthauni. Mahak napal yamna chawi minungsi leite masagida khanjaba sani atopa sa amatta uba yadabani. Oh ai wakhal tare nong sina haujik phawba leptribase sathiba saduna aigi nungsiba ado soidana pharamlagani. Sathiba sa ado nangi nayadagi maina maithiba piyu. Karigumba nahakna thabak ase pangthokpa ngamgena khalabadi mai kamba ngamnaba kaigi manakti challu nahaki nateng pangbinaba haibirucho. Madudagidi dragon amom aduna kaigi manakti chatlammi. Kai aduga thengnarabada dragon amom adugi wadu tarabada kaina lingi manakta amuk chatlo haina takpirammi. Madudagidi dragon amom aduna lin adugi manakta amuk chatlammi. Aduga lin aduda wafam pumba tamjarabada lin aduna su yabiraduna mai kamba ngamnanaba mitrangi morok tu piraduna morok adu charubadagi haujikti dragon amom adu hanagi matawgumna amuk hanna mai kamba ngamlaklammi. Masida nattana masadu hanadagi hena mapangal kankhalammi. Asumna dragon amom aduna sa tangkhai adugi manakta yauraklammi. Hayo matau kamdongna nayadagi mai kamlibano asengbado haidrabadi nakhong pumba yamna chena punsinduna paiba sungam ngamalharoi. Nate ai haiba ngamloi hairagasu nahakna tamba sungam ngamloi. Matam aduda ikhang khangogdana maibungumba ama atiyada pairaktuna surung manak tamna paisilakpadu sa tangkhai aduna uraklammi. Karino masidi kamdongno oithoklibano nonglaksida mai chakbu oithoktabane. He sa tangkhai aigi nungsiba mahakpu haujimak thadou. Nakhoina mai kamdongna kamlibano haibado haidri phawba ai mabu sungtha thadokloi. Madudagidi dragon amom aduna sauraduna atiyada pumam mamna leiramba adubu mayadagi mai kamsilammi. Aduga dragon laba adubu punsinduna thamliba nung aduda amuk mai kamsinduna sogdok halammi. Asumna dragon laba adusu haujikti nanthokduna paithorakle. Matau aduda sa tangkhai adu yamna angakpa phawrammi. Kamdongna aingondagi hena nangna kallibase. Masi pumnamakse nungsibagi matik mayaynuni may natraga akanba nuksitnasu natte. Mane nahakna napangal kannabani haiduna maygi sumathau tade. Nahak dragon amasu natte. Chumme ai dragon natte. Haujikti ai pumnamak khangle.
ꯑꯗꯨꯕꯨ ꯅꯍꯥꯛ ꯅꯨꯡꯁꯤꯕꯗꯤ ꯃꯁꯛ ꯈꯪꯗꯦ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯗ꯭ꯔꯥꯒꯣꯟ ꯂꯥꯕ ꯑꯃꯗꯤ ꯑꯃꯣꯝ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯅ ꯊꯦꯡꯅꯕ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯁꯥ ꯇꯪꯈꯥꯏ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯗ꯭ꯔꯥꯒꯣꯟ ꯑꯅꯤ ꯑꯗꯨꯅ ꯇꯝꯕꯤꯔꯝꯕ ꯄꯥꯔꯥ ꯑꯗꯨꯗꯒꯤ ꯄꯨꯝꯅꯃꯛ ꯈꯪꯂꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯁꯨ ꯅꯨꯡꯁꯤꯕ ꯃꯤꯅꯨꯡꯁꯤ ꯆꯦꯟꯕ ꯐꯥꯎꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥ ꯄꯨꯝꯅꯃꯛꯀꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯗ꯭ꯔꯥꯒꯣꯟ ꯑꯅꯤ ꯑꯗꯨꯁꯨ ꯅꯣꯡ ꯇꯥꯔꯕ ꯐꯥꯎꯕꯗ ꯑꯇꯤꯌꯥꯗ ꯃꯅꯤꯡꯇꯝꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯈꯤꯔꯝꯃꯤ ꯃꯇꯝ ꯑꯃꯗ ꯋꯥ ꯀꯛꯇꯨꯅ ꯋꯥꯒꯤ ꯑꯣꯏꯕ ꯄꯣꯠꯆꯩ ꯀꯌꯥ ꯁꯥꯕꯒꯤ ꯁꯤꯟꯐꯝ ꯑꯣꯏꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯃꯜꯂꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛꯇ ꯋꯥ ꯌꯥꯟꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯀꯛꯊꯠꯂꯕ ꯋꯥꯁꯤꯡ ꯑꯗꯨꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯀꯌꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯁꯥꯔꯝꯃꯤ ꯍꯥꯏꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯜꯂꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯗꯨꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯐꯥꯎꯕ ꯎꯔꯝꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯑꯔꯩꯕ ꯈꯔꯅ ꯄꯦꯟꯊꯣꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯨꯄꯥ ꯑꯗꯨꯅ ꯎꯃꯪꯗ ꯋꯥ ꯌꯥꯟꯕ ꯆꯠꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ 이ꯈꯪ ꯈꯪꯍꯧꯗꯅ ꯋꯥꯄꯜ ꯑꯗꯨꯒꯤ ꯃꯌꯥꯏ ꯏꯊꯪ ꯊꯪꯕ ꯁꯔꯨꯛꯇ ꯑꯉꯛꯄ ꯐꯪꯂꯕ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯋꯥ ꯑꯃ ꯍꯧꯔꯤꯕꯗꯨ ꯎꯔꯝꯃꯤ ꯋꯥ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯦꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯊꯥꯅ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯝꯃꯤ ꯋꯥ ꯌꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯈꯪꯅꯤꯡꯕꯒ ꯂꯣꯏꯅꯅ ꯆꯦꯛꯁꯤꯟꯅ ꯋꯥ ꯑꯗꯨꯕꯨ ꯌꯥꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯃꯍꯥꯛꯅ ꯎꯔꯤꯕꯗꯨ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯃꯁꯤꯗꯤ ꯅꯨꯄꯤ ꯃꯆꯥꯅꯤꯌꯦ ꯋꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯛ ꯐꯖꯕ ꯑꯉꯥꯡ ꯑꯁꯤꯗꯤ ꯋꯥ ꯌꯥꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯌꯦꯡꯍꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯇꯥꯕ꯭ꯔꯣ ꯅꯨꯄꯤ ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯔꯛꯎ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯂꯛꯂꯦ ꯃꯁꯤ ꯌꯦꯡꯂꯨ ꯂꯥꯎ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯕꯗ ꯎꯃꯪꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯆꯤꯊꯗꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ 이ꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯄꯨꯡꯂꯪ ꯂꯪꯕ ꯃꯈꯩ ꯉꯥꯜꯂꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯁꯦ ꯊꯥꯒꯤ ꯃꯉꯥꯜꯒꯨꯝꯅ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯦ ꯊꯥꯖꯩꯍꯦꯟꯕꯤ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯔꯁꯤ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯊꯥꯖꯩꯍꯦꯟꯕꯤ ꯍꯥꯏꯅ ꯀꯧꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯄꯤꯛꯄ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯗ ꯐꯤ ꯃꯆꯥ ꯑꯃꯅ ꯏꯟꯁꯤꯟꯕꯤꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯑꯗꯨ ꯅꯨꯄꯤ ꯑꯗꯨ ꯄꯨꯝꯁꯨꯝ ꯁꯨꯝꯍꯠꯂꯝꯃꯤ ꯑꯁꯨꯝꯅ ꯊꯣꯡꯅꯥꯎ ꯃꯌꯥ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯈꯨꯕꯥꯛꯇ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯤꯉꯩꯗ ꯊꯣꯡꯅꯥꯎꯗꯒꯤ ꯅꯨꯡꯁꯤꯠ ꯁꯤꯠꯆꯤꯜꯂꯛꯇꯨꯅ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯕꯥꯛꯇꯒꯤ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯆꯪꯗꯨꯅ ꯐꯥꯅꯕ ꯍꯣꯠꯅꯩ ꯁꯤꯠꯂꯝꯕ ꯅꯨꯡꯁꯤꯠ ꯂꯦꯞꯈ꯭ꯔꯕꯗ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯗꯨ ꯐꯤ ꯃꯆꯥ ꯑꯗꯨꯅ ꯌꯣꯝꯁꯤꯟꯗꯨꯅ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ 이ꯈꯪ ꯈꯪꯍꯧꯗꯅ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯨꯝ ꯑꯉꯥꯡ ꯄꯤꯛꯂꯤꯕ ꯑꯃꯅ ꯆꯥꯎꯕꯒ ꯆꯞ ꯃꯥꯟꯅꯅ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯅ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯋꯥ ꯌꯥꯟꯕ ꯅꯨꯄꯥ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯎꯃꯪꯗ ꯋꯥ ꯌꯥꯟꯕ ꯆꯠꯂꯝꯃꯤ
नुपꯤ अदुना अंगांग असिबु मखोई मचा ओइना फंगजबसे मखोईगिदी लाइबक यामना फबने हाइना खंजरमी असुमना नुपा अदुना नुमित खुदिंगी वा यानबा मतमदा सना लुपा कया फंगलक्लमी मदुदगिदी मखोई असुम इना खुलक्लमी मखोई अनिगी मचा अदुगिसु फजरबा तांगलबा फिजोल कया थोनबिरमी मदुद नत्तना चाबा थकपसु अवाट अपा अमत लेरमदे असुमना मतम खरगी मतुंगदा अंगांग नुपी मचा अदु चावरक्लमी हौजिक्ति मतमगी मतुंग इना मपुंग मरी फारबी मसक मतौदा अवाटपा अमत लेत्रबी येंगलुबा खुदिंग मिथम होंगनिंगदा अदुकी मतिक फजरमी मरम अदुना ताइबंग मालेम असिदा महांग ख्वाइदगी हेन फजबी हाइबदो ओइरंबा याय अदुबु महाकी मपा असिनदी मचानुपीगिदमक्ता यामना वाजरमी खुल अदुदा लैरिबा खुंजासिंग अदुना नुपी असिगी मरमदा वा यानबा नुपा अदुदा वा हंगनरक्लमी नोंगमा अहिंग अमदा मचानुपीना तुमख्रिंगैदा मपा ममा अनि अदु वा तानरमी आई इचानुपीगी खनबदा वाखलसे लैताद्रे महाकी वारी पुंबा खुंजासिंगदा हाइदोख्रे इसासे हौजिक्ति मपुंग मरी फारे महाकी फजबदा मयामसिना चिबोन ngangnare aisu khange yumasida isa asibu kayam kuine thambangamgani mathangi numitta mahaki mapana machanupigi maphamda machanupiga chanaba khongburoi amada thajarage haina wa hongdoklami nate pabung ai pabung yaudana hingbangamloi karigino aibu ima pabungna lamna inthoke khaliba oh ipagi bema aisu nangbu yaudana hingbangamloine adubu yumasida nangbu kayam kuine thambangamgani ipana ichabu nungsi adubu nungsiba adunane isa khakki khanbadi langani haujikti manung matam chare nangi punsibu hingnarba honaro ipana nangbu nasagi aningba apambagi mayokta namfuda thajaba supamde adunane nangsi matangdi yaw nangi apamado hekta khanjau thaje henbina mapabu hainingai leitana nungsijai mathangi ayukta naha pakhang makhoi manga thaje henbibu unaba laklami nupasing adu thaje henbibu michana bangamlamde adubu thaje henbidi maithongda karisu nokta makhoi sing adubu yengduna leirami thaje henbina kari hairakkadige khanbada makhoi sing adu wakhal charangnarami aina na khoida haribasini tongan mafam singdagi tongan posak sing purakpa pami aina hairiba asida kanagumbana ngamba thoknaba ngamliba misak aduda ai isana yana luhongani nungsibe nangnabu pamlabadi thasigi ahingda tha phajana ngalhange apambata hayo ai nangonda wahi ani khakta haige get out asuk phajarabi asidabu thasida thabalgi manga mathau tadre nangnabu pamlabadi ai nangidamakta arangba thawan micha kaya purake majai beba makhoi ani da hairibase karisu taruno majai beba gidamakta hiramadi kaya samudra irol nungdagi purake ai tha thawan michak aduga hiramani su amata pamde adubu nakhoida ai wa amamamdi haibu pami ahanbada nahangna india da chatuna lainingba muni na sijinanaba nungna saba tengoto aigidamakta purakadabani aduna engondagi hena phajabasu oigadabani aduga anishuba nupa adudana eastern sea gi mafam amada khwaidigi wangba chingdolda hauba u pambi adugi masa pumba adu sana ngaktanu oiba aduga usasing aduda hiramani kaya pangadabani u adugi asengbu usadu theklaga purakadabani adubu aibu usittadana sasinabo oina purakpadi yaroi ahum suba nupa adudana china da chattuna fire red ki thauri adu purakadabani
ꯃꯔꯤ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯆꯨ ꯇꯔꯦꯠꯅ ꯂꯪꯕ ꯍꯤꯔꯥꯃꯅꯤ, ꯃꯅꯤ ꯑꯗꯨꯁꯨ ꯗ꯭ꯔꯥꯒꯣꯟꯒꯤ ꯃꯀꯣꯛ ꯊꯛꯇ ꯌꯥꯎꯔꯤꯕꯗꯨ ꯑꯣꯏꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕ ꯅꯍꯥꯛꯀꯤꯅ ꯁꯦꯝꯕ꯭ꯔꯥꯡꯅ ꯃꯆꯤꯟꯖꯥꯛ ꯆꯥꯕꯗ ꯌꯥꯎꯈꯤꯕ ꯃꯍꯥꯛꯀꯤ ꯆꯈꯥꯎꯗ ꯌꯥꯎꯔꯤꯕ ꯊꯔꯣꯏ ꯑꯗꯣ ꯑꯩꯒꯤꯗꯃꯛꯇ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇꯗꯤ ꯊꯥꯒꯠꯆꯔꯤ꯫ ꯊꯥꯖꯍꯦꯟꯕꯤꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯁꯤꯟꯅꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯒ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯃꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅꯇ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈ꯭ꯔꯦ꯫ ꯊꯥꯖꯍꯦꯟꯕꯤꯅ ꯊꯕꯛ ꯁꯤꯟꯅꯈꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯈꯤꯔꯝꯗꯦ꯫ ꯊꯥꯖꯍꯦꯟꯕꯤꯒꯤ ꯃꯄꯥꯅ ꯃꯃꯥꯗ ꯑꯅꯤꯁꯨꯕ ꯅꯨꯄꯥ ꯑꯗꯨ ꯀꯝꯗꯧꯒꯦ ꯍꯥꯏꯅ ꯋꯥ ꯍꯪꯂꯝꯃꯤ꯫ ꯏꯁꯇꯔꯟ ꯁꯤꯗꯅꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯂꯝꯃꯤ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯁꯥ ꯑꯗꯨ ꯊꯦꯛꯄ ꯉꯝꯗꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯌꯥꯔ ꯔꯦꯠꯀꯤ ꯃꯅꯥꯛꯇ ꯌꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯌꯥꯔ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕ ꯊꯦꯡꯅꯗꯨꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯔꯤꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯗ꯭ꯔꯥꯒꯣꯟ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯎꯃꯪ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯉꯥꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯦꯝꯕ꯭ꯔꯥꯡ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯆꯤꯛꯂꯛꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯐꯥꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯅꯨꯄꯥ ꯑꯗꯨꯃꯗꯤ ꯏꯟꯗꯤꯌꯥꯗ ꯃꯨꯅꯤꯅ ꯁꯤꯖꯤꯟꯅꯅꯕ ꯅꯨꯡꯅ ꯁꯥꯕ ꯇꯦꯡꯀꯣꯠ ꯑꯗꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯀꯣꯟ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯊꯥꯖꯍꯦꯟꯕꯤ ꯃꯁꯥꯒꯤ ꯃꯉꯥꯜꯅ ꯍꯦꯟꯈꯤꯕꯅ ꯀꯣꯟ ꯑꯗꯨꯅ ꯀꯔꯤꯁꯨ ꯃꯉꯥꯜ ꯂꯪꯈꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯐꯝ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯏꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯅꯕ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏ ꯂꯩꯇ꯭ꯔꯕꯔꯥ? ꯏꯅꯤꯡꯊꯧ, ꯌꯨꯝꯁꯤꯃꯛꯇꯗ ꯏꯅꯤꯡꯊꯧꯅ ꯌꯥꯏꯐꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯍꯦꯟꯕꯤꯒꯤ ꯃꯃꯥꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯃꯉꯛ ꯅꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯦ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯑꯩꯒ ꯂꯨꯍꯣꯡꯂꯁꯦ ꯍꯥꯏꯅ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯏꯐꯝꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯥꯛꯄꯤꯌꯨ꯫ ꯃꯥꯒꯕꯨ ꯂꯨꯍꯣꯡꯅꯦ ꯍꯥꯏꯔꯕꯗꯤ ꯄꯨꯝꯅꯃꯛ ꯑꯩ ꯄꯥꯡꯊꯣꯛꯆꯒꯦ꯫ ꯑꯗꯣꯝꯒꯤ ꯑꯌꯥꯕꯗꯨꯅ ꯅꯆꯥꯅꯨꯄꯤꯕꯨ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ꯫ ꯃꯍꯥꯛꯅ ꯀꯔꯤ ꯄꯥꯝꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯑꯩ ꯈꯪꯗꯣꯛꯆꯒꯦ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯍꯣꯏ, ꯌꯥꯅꯤ ꯏꯅꯤꯡꯊꯧ, ꯍꯦꯛꯇ ꯐꯝꯕꯤꯌꯨ, ꯑꯩ ꯏꯆꯥꯅꯨꯄꯤꯕꯨ ꯀꯧꯊꯣꯛꯆꯔꯛꯀꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯊꯥꯖꯍꯦꯟꯕꯤꯕꯨ ꯎꯔꯅꯤ ꯈꯟꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯆꯔꯥꯡꯅꯔꯝꯃꯤ꯫ ꯊꯥꯖꯍꯦꯟꯕꯤꯕꯨ ꯎꯔꯨꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯀ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯋꯥꯁꯤꯡ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ, ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯏꯅꯤꯡꯊꯧꯅ ꯄꯥꯡꯊꯣꯛꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯩ꯫ ꯗ꯭ꯔꯥꯒꯣꯟꯒꯤ ꯁꯅꯥ, ꯐꯌꯥꯔ ꯔꯦꯠꯀꯤ ꯊꯧꯔꯤ, ꯑꯗꯨꯒ ꯁꯅꯥ ꯉꯥꯛꯇꯒꯤ ꯎꯒꯤ ꯃꯁꯥ, ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯗꯣꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯄꯤꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯀꯤꯗꯃꯛꯇ ꯋꯥ ꯑꯃꯇꯪꯗꯤ ꯍꯥꯏꯒꯦ꯫ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗꯣ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ, ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯑꯗꯨꯅꯤ꯫ ꯃꯁꯤꯅ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯐꯔꯦ, ꯑꯩ ꯌꯥꯔꯒꯦ꯫ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯑꯗꯨꯅ ꯑꯩꯒꯤ ꯌꯥꯊꯪ ꯑꯣꯏꯔꯒ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪꯗꯤ ꯍꯥꯏꯒꯦ꯫ ꯅꯍꯥꯛꯁꯦ ꯊꯧꯅꯥ ꯐꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯖꯅ ꯍꯥꯏꯖꯔꯤ, ꯑꯩꯁꯦ ꯅꯍꯥꯛꯀꯤ ꯃꯔꯨꯞ ꯑꯣꯏꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯅꯤꯡꯊꯧ ꯑꯃꯗꯤ ꯊꯥꯖꯍꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤ ꯃꯔꯨꯞꯀꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨ ꯊꯥꯖꯍꯦꯟꯕꯤꯒꯤ ꯈꯟꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯕꯗ ꯃꯆꯥꯅꯨꯄꯤ ꯊꯥꯖꯍꯦꯟꯕꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯏꯍꯧꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯨꯔꯦ꯫ ꯏꯄꯥꯒꯤ ꯊꯥꯖꯍꯦꯟꯕꯤ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯄꯥꯕꯨꯡ, ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯠ ꯇꯠꯇꯅ ꯎꯏ꯫ ꯅꯈꯣꯏ ꯊꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩ ꯋꯥ ꯑꯁꯦ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ? ꯑꯩꯁꯦ ꯃꯪꯗ ꯊꯥꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯥꯒꯤ ꯃꯅꯥꯛꯇ ꯄꯨꯔꯝꯃꯤ, ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯃꯪꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯟꯗꯛ
था असिगी नुमित 15 सुबा नुमित अदुदा मखोइना अइबु लौबा लाक्लनी आई पाबुंगबु थादोकपा ngamloi मपाना था अदुदा येंगलम्मी मतम अदुदा था अदु इमक मक्सिना कनागुंबा अमना थागी मंगालबु हुरानखिबगुमना मक्सिना लैबदु उरम्मी मपा अदु मचानुपीगिदमक खनबदा यामना वाजरम्मी निंगथौगी कोनुंगदा वारेप अमा तारम्मी मदुदी हंदक थासिगी नुमित 15 सुबा नुमित अदुदा थाजै हेनबिबु फानबा हाइदुना निंगथौना अकनबा याथंग ताउथरम्मी असुमना नुमित 15 सुबा नुमित अदुगी अहिंग अदुदा थाजै हेनबिबु फानबगिदमक्ता निंगथौ लानमि कयाना युम अदुबु इकोई कोइना कोशिलम्मी पुमनमक्सिंग अदु खंगलबदा मपाना मचाबु साफानबगिदमक्ता युम अदुगी मखादा थमलिबा का अदुदा लोटुना थमलम्मी मतम अदुदा इखंग खंगौदना अतियादगी लंगलबा मंगाल अमा कापथरकलम्मी मंगाल अदुना कन्मनखिदुना लानमिसिंग अदु लोइना ममित थकलम्मी मतम अदुदा अतियादगी लाइरेंबी कयागा लोइनना दोलाई अमगा पुन्ना पाइथरकलम्मी लाइरेंबीसिंग अदुना खोंगलिबा बासिगी मखोलदा थाजे हेनबी ममित उशिनखिदुना मथंता लाइरेंबीसिंगी मनाक्ता पाइथोरकलम्मी लाइरेंबीसिंग अदुना फजरबा मतु अमना थाजे हेनबीदा थेंगलम्मी मतम अदुदा थाजे हेनबी यामना फजरबा सफमदा ओंथोरकलम्मी पाबुंग नहांगना अहाकपु निंगथिना येंसिनबिरकपगिदमक्ता थागतचरी अदुबु हौजिक्ति अईगी मियोइसिंगा हनबा तारे अईगी इथौ पांगथोकनबा करीबुनो आई वाखल ताद्रे इबेमा थाना ममलिबा मक्सिलिबसे अइना माले मसिदा लैबगिनी अइसे थागी मंगालनी था असे अई याउद्रबदी मपुंग फाना nganद्रे माले मसिदा लैरिबा मियोइबा कांगलु पुंबगी ममलबा वाखलबु मंगाल पीरिबनी अइना माले मसिदा अहानबा खोंदारकपा मतमदा अइसे वामनखिदुना वाखल थोकलमदे मदुदगी वा मनुंग अदुदा चंगदुना लैखिबनी अदुगा नहांगना अइबु थेंगनबनी हौजिक्ति नंग चटखगनी इमागी बेमा नंगबु अइखोइ काउथोकपा ngamnadra इमा आई नुमिदांग खुदिंगी इमाबु उनबा लाकनिये इमाना अइबु उबा फंगलोइदबसे अइना अतियादा थोक्तबा नुमित अदु खक्तनी निंगथौ अदुदा थाजे हेनबिना अमु ओनसिनदुना हाइरकलम्मी नहाकसे अइगी मरुपने हाइबदा यामना चाउथोकसे हौजिक्ति अइ मालेमसे थादोक्तुना चटलगनी असुमना थाजे हेनबी महाकी नुंगसिरबा ममा मपा पुमनमपु थादोक्लमदुना महाकी लाइरेंबीगी दोलाई अदु तोंगलदुना महाकी लाइरमलेन थाग लेबाक्ता चटखिरमी अदुमना मचानुपीना चटखरबदा ममा मपा अनिमक अदुकी मतिक नुंगाइजरमदे मतम चुप्पदा ममा मपा अनिना थाबलगी मंगालबु मचानुपी मकनी खंदुना येंजरमी मपुंग फारबा थाबल अदुबु येंजदुना अवाबा पुंबा पोथाजरमी निंगथौ अदुसु अतोपा नुपी अमतगा लुहोंगदना महाकी नुंगसिबगिदमक्ता थाबल मंगाल अदुबु मतम चुप्पदा येंजदुनाता लैरमी थाजे हेनबिगी ममा मपा अनिदुगी मयुम अदुसु हानगी खांपोक्संग अदुदा ओइना ओंथोरकलमी नुमिदांगी मतमदा युंगी अहोबा सरुक्ता थाबल मंगाल चंगलकलमी मतम अदुदा ममा मपा अनि अदु मचानुपी थाजे हेनबिना मखोइगी मनाक्ता लेंगदना लैरि खलगा पुंसी अदुमा यामना चिकना लेलम्मी।